Lalloiphaida Kukisingna don Thinduna Haraoba Fongdokhre Pawasi ngasi thil fongkhiba kanglei paki maira pawsedagi laukhatchabane Manipurda thogliba chahi ama helaglaba kanglup anigi lan asina khwaidagi soghanba mafam ama oiriba sugnu kendra sisu ama oire adubu kendra sigi miyamgi mihut oiriba MLA ke Ranjitna yamna toina masama kendra sida laktuna miyamgi awada pana chingba yengsinbagi thabak sathari haire sugnugi khunja singdagi fangba pawgi matunginna handaksu MLA ke Ranjitna sugnuda laktuna Yumthong khudingda changduna awada pa kari leire miyamgi damakta mahak leiri haiba wafam phongdok pirambagi damakta MLA bu ngamkhai leitana thagatpa phongdorakle adubu hojik fawba sugnu serongna chingba kuki khulsinga naknana leiba khulsingde kuki terroristingna kari tawrakadage khanwada ahing tumpham safam khangdana yamna sectionna leiri haire khunja kharana phongdorokpagi matungina de haukhiba nongmaijing numitagi hauna Lalloiphaida leiba kuki sing makhe langba horakhe Makoina ayuktagi numidang fawba don Thinduna isai saktuna jiriwamda Kukisingna Mitaigi yummai thakibagi Haraoba Fongdokbagum law khongduna leikhe madugi makhol sugnuda leiriba khunjasingna taba fangkhe makhatana Kukisingna kari tawrakadabano haina khanwadage khulngagleba khunjasing amade khunja miyamsing hojiksu cheksina dumak leire amaromda dongyangna chingba kukina khulingduna leiba maphamsingdasu kuki militantsing ayuk nungthil naidana sathok chasin haibade gari chatpagi maingal chingba dumak uba phangne maduna makoina sugnu amadi serongna chingba khulsingda achengba tanja yenglaga landarakadra haibagi chingnaba amade hojiksu adumak leiri haire sairak asida sugnu kendragi MLA ke Ranjitna sugnu bazarda leiriba sugnu hospital gi awada pa yengsinbaga loinana hana staff nurse quarter oiramba mafam aduda anauba Manipur police amade IRB na chingba pusilaktuna makoigi leifam ohengani haiduna yengsinbagi thabak satharamkhe Maduna athuba matamda state security force pusinduna ngak senbagi thabak chathabiyu hainasu MLA gi makhada phongdorokle